ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯦꯊꯕꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯃꯅꯤ ꯁꯅꯥꯗꯨ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯄꯥꯎ ꯂꯥꯛꯂꯦ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯀꯦꯊꯕꯤ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯍꯦꯛ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ, ꯀꯗꯥꯏꯗꯒꯤ ꯀꯅꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯖꯥꯠꯅꯣ ꯃꯥꯅ ꯆꯦꯜꯂꯛꯏ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁ ꯑꯩꯗꯤꯅꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕ ꯁꯣꯏꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯃꯥꯏꯅ ꯍꯥꯏꯕ ꯅꯨꯄꯤꯗꯨꯗꯤ ꯈꯛ ꯑꯣꯏꯔꯝꯂꯣꯏꯕ ꯅꯠꯇꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣꯕ ꯍꯧꯖꯤꯛꯄꯨ ꯇꯧꯗꯣꯔꯤꯁꯤꯕꯣ? ꯆꯥꯎꯔꯦꯜꯁꯨ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯅꯍꯥꯟ ꯅꯉꯣꯟꯗ ꯍꯥꯏꯗꯣ ꯑꯗꯨꯝꯅ ꯇꯧꯅꯨ ꯍꯥꯏꯗꯅ ꯅꯆꯥꯅꯨꯄꯥꯁꯦ ꯃꯁꯥꯅ ꯋꯥꯈꯜ ꯅꯤꯡꯊꯤꯅ ꯈꯟꯕ ꯍꯩꯔꯕꯅꯤꯅꯦ꯫ ꯑꯣ ꯃꯐꯝ ꯑꯃ ꯆꯞ ꯆꯥꯅ ꯈꯪꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯒꯤ ꯅꯤꯉꯣꯜ ꯑꯗꯨꯕꯨ ꯑꯗꯨꯛ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯖꯔꯨꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ? ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯋꯥꯔꯤꯒ ꯀꯗꯥꯏ ꯀꯗꯥꯏ ꯌꯧꯁꯤꯜꯂꯨꯔꯕꯅꯤ ꯍꯥꯏꯕ? ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯌꯨ ꯅꯪ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ꯫ ꯍꯌꯦꯡꯗꯤꯅꯦ ꯊꯕꯛ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛꯇ ꯄꯥꯎ ꯄꯣꯊꯥꯕ ꯍꯦꯛ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯅꯪꯁꯨ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯇꯨꯝꯈꯣ ꯍꯧꯖꯤꯛꯁꯦ ꯑꯍꯤꯡꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯔꯦꯜꯗꯤ ꯇꯨꯝꯊꯅꯕ ꯀꯟꯅ ꯍꯣꯠꯅꯈ꯭ꯔꯦ꯫ ꯀꯦꯊꯕꯤꯗꯤ ꯇꯨꯝꯕꯗꯤ ꯍꯥꯏꯔꯨꯅꯨ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯍꯦꯛ ꯂꯩꯊꯣꯛꯄ ꯐꯥꯎꯕ ꯃꯁꯥꯗꯨ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨꯗꯤ ꯈꯛ ꯑꯣꯏꯔꯔꯣꯏ꯫ ꯁꯤꯒꯤ ꯃꯆꯥꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ? ꯃꯃꯥꯏꯅ ꯍꯥꯏꯕ ꯋꯥꯁꯤ ꯏꯟꯗꯕꯅꯦꯅ꯫ ꯐꯔꯦ ꯃꯥꯅ ꯆꯦꯜꯂꯛꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯃꯔꯣꯝꯗ ꯆꯣꯞꯆꯔꯁꯨ ꯑꯩ ꯀꯔꯤꯝꯇ ꯍꯦꯛ ꯁꯥꯎꯖꯔꯣꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯍꯦꯛ ꯑꯣꯏꯔꯝꯂꯕ ꯑꯩꯒꯤ ꯃꯆꯤꯟ ꯑꯔꯥꯡꯕꯤꯗꯣ ꯍꯦꯛꯇ ꯐꯥꯎꯁꯤꯟꯒꯗꯕꯅꯤ꯫ ꯑꯍꯤꯡ ꯑꯗꯨꯃꯛ ꯀꯦꯊꯕꯤ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯒ ꯁꯨꯛꯇꯨꯝ ꯍꯦꯛ ꯇꯨꯝꯗꯅ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯃꯝ ꯑꯉꯥꯟ ꯁꯤꯡꯉꯛꯈ꯭ꯔꯦ꯫ ꯆꯥꯎꯔꯦꯜꯁꯨ ꯃꯊꯧ ꯌꯥꯝꯃꯤ ꯍꯥꯏꯗꯨꯅ ꯉꯟꯇꯥꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯆꯥ ꯑꯅꯤꯅꯤ, ꯑꯃꯅ ꯅꯨꯄꯤꯅꯤ꯫ ꯆꯥꯎꯔꯦꯜꯁꯨ ꯍꯥꯟꯅ ꯃꯁꯥꯗꯨ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯂꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯅꯤꯗꯪ ꯍꯥꯟꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯃꯤꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯃꯛ ꯀꯦꯊꯕꯤ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯒ ꯁꯨꯡꯇꯨꯝ ꯍꯦꯛ ꯇꯨꯝꯗꯅ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯈ꯭ꯔꯦ꯫ ꯆꯥꯎꯔꯦꯜꯁꯨ ꯃꯊꯧ ꯌꯥꯝꯃꯤ ꯍꯥꯏꯗꯨꯅ ꯉꯟꯇꯥꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯆꯥ ꯑꯅꯤꯅꯤ, ꯑꯃꯅ ꯅꯨꯄꯤꯅꯤ꯫ ꯆꯥꯎꯔꯦꯜꯁꯨ ꯍꯥꯟꯅ ꯃꯁꯥꯗꯨ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯂꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯅꯤꯗꯪ ꯍꯥꯟꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯃꯤꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯀꯦꯊꯕꯤꯅ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯗ ꯍꯥꯏꯔꯤ, ꯍꯩ ꯊꯕꯛ ꯏꯪꯈꯥꯡꯁꯤ ꯅꯪꯅ ꯈꯔ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨ, ꯏꯃꯥꯁꯨ ꯃꯤ ꯍꯥꯏꯔꯨꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯐꯤ ꯑꯃ ꯇꯟ ꯏꯟꯁꯤꯜꯂꯒ ꯀꯦꯊꯕꯤꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯁꯥꯗꯨꯗ ꯏꯍꯥ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯁꯨꯛꯇꯥ ꯍꯦꯛ ꯇꯥꯗ꯭ꯔꯦ꯫ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯂꯩꯕ ꯃꯆꯦ ꯀꯨꯟꯗꯣꯔꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯍꯥꯏꯔꯨꯏ, ꯁꯤꯌꯥ ꯏꯆꯥꯅꯨꯄꯥ ꯃꯅꯤꯗꯣ ꯉꯔꯥꯡ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦꯌꯦ, ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯃꯨꯛꯇ ꯂꯧꯕ ꯆꯠꯃꯤꯟꯅꯔꯨꯁꯤꯀꯣ꯫ ꯀꯨꯟꯗꯣꯔꯩꯅ ꯍꯔꯥꯎꯅ, ꯍꯩꯃꯥ ꯑꯩꯈꯣꯏ ꯃꯅꯤꯕꯨ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦꯕ? ꯑꯣꯟꯊꯣꯛꯅ ꯐꯔꯦꯗ꯫ ꯀꯗꯥꯏꯗꯒꯤꯅꯦꯒꯦ? ꯈꯪꯖꯕ ꯅꯠ ꯍꯜꯂꯛꯀꯦ꯫ ꯈꯪꯖꯕ ꯖꯥꯠ ꯅꯠꯇꯦꯗ ꯏꯆꯦ, ꯅꯪꯅ ꯄꯥꯝꯖꯕꯤꯗꯣ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤꯗ꯫ ꯏꯆꯥ ꯃꯅꯤꯗꯤ ꯅꯪꯒꯤ ꯃꯒꯨꯜ ꯌꯥꯝꯅ ꯈꯪꯕꯅꯤ꯫ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯑꯁꯤꯒ ꯂꯣꯏꯅ ꯑꯣꯟꯅꯔꯦ ꯇꯧꯔꯤꯁꯤ꯫ ꯑꯩꯅꯗꯤ ꯂꯦꯝꯅ ꯑꯍꯜ ꯂꯃꯟ ꯈꯔ ꯇꯧꯔꯒ ꯃꯥꯡꯒꯣꯜ ꯀꯥꯒꯦꯅ ꯈꯜꯂꯨꯕ, ꯑꯗꯨꯒ ꯃꯥꯅ ꯊꯣꯛꯑꯕ ꯑꯃ ꯇꯧꯔꯛꯂꯤꯕꯁꯤꯡ ꯁꯤ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯥꯟꯗꯤ꯫ ꯀꯩꯁꯨ ꯍꯦꯛ ꯈꯜꯂꯨꯔꯅꯨ, ꯍꯧꯖꯤꯛꯇꯤ ꯅꯃꯧ ꯐꯪꯂꯦ ꯀꯩꯅꯣ, ꯌꯥꯔꯦ ꯀꯩꯅꯣ, ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯔꯣ ꯏꯕꯦꯝꯃ꯫ ꯐꯔꯦ ꯏꯆꯦ, ꯑꯩ ꯃꯤ ꯑꯇꯩꯁꯨ ꯄꯥꯎꯁꯦ ꯑꯃꯨꯛꯇ ꯍꯥꯏꯔꯨꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯦꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯒ ꯅꯈꯣꯏꯗ ꯑꯗꯨꯝ ꯂꯥꯛꯂꯒꯦ꯫ ꯀꯦꯊꯕꯤ ꯃꯊꯪ ꯃꯊꯪ ꯆꯠꯇꯨꯅ ꯄꯥꯎ ꯍꯥꯏꯕ ꯌꯥꯕ ꯃꯤ ꯈꯔꯗ ꯍꯥꯏꯈ꯭ꯔꯦ꯫ ꯆꯥꯎꯔꯦꯜꯁꯨ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯛꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯍꯥꯏ, ꯅꯪꯒꯤ ꯑꯇꯩ ꯊꯕꯛꯇꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯕ ꯃꯌꯥꯏ ꯍꯥꯏꯕꯅꯤ꯫ ꯑꯩ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯠꯈꯤꯒꯦ ꯍꯥꯏꯕꯅꯤ꯫ ꯈꯨꯔꯥ ꯇꯣꯅꯨꯅ ꯈꯔ ꯉꯟꯅ ꯆꯠꯁꯤ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯦꯒꯦ? ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ? ꯍꯥꯏꯅꯔꯤꯉꯩ ꯈꯨꯔꯥ ꯇꯣꯅꯨꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯍꯥꯏꯅꯔꯤꯉꯩ ꯈꯨꯔꯥ ꯇꯣꯅꯨꯗꯤ ꯂꯥꯛꯂꯦ꯫ ꯐꯤꯗꯥꯝꯇ ꯍꯥꯟꯅ ꯊꯥꯎ꯫ ꯈꯨꯔꯥ ꯃꯣꯔꯥꯁꯤꯗ ꯉꯥꯏꯍꯥꯛ ꯂꯦꯡꯁꯤꯟꯁꯤ꯫ ꯌꯥꯔꯦ ꯏꯕꯦꯝꯃ꯫ ꯃꯣꯔꯥꯗꯨꯗ ꯐꯝꯊꯩ꯫ ꯋꯥ ꯈꯔ ꯉꯥꯡꯅꯔꯦ꯫ ꯆꯥꯎꯔꯦꯜꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯆꯠꯃꯤꯟꯅꯒꯗꯕ ꯈꯨꯔꯥ ꯆꯥꯎꯕꯜꯁꯨ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯗꯤ ꯃꯅꯝ ꯑꯃ ꯐꯪꯂꯦ ꯍꯥꯏꯅ ꯈꯟꯕꯗ ꯄꯪꯍꯥꯗ ꯍꯔꯥꯎꯈ꯭ꯔꯦ꯫
ꯀꯦꯊꯕꯤꯅ ꯃꯆꯥꯅꯨꯄꯤꯅ ꯍꯔꯥꯎꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯩ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯆꯥꯒꯦꯅ ꯇꯧꯔꯤꯅꯣ ꯁꯣꯝꯗꯅ ꯑꯩꯅ ꯈꯣꯏꯔꯥꯡꯂꯤ ꯀꯟꯅ ꯍꯔꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ ꯏꯅꯝ ꯑꯃ ꯐꯪꯂꯗꯤ ꯍꯔꯥꯎ ꯇꯥꯕ ꯃꯤ ꯂꯥꯛꯂꯅꯤ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯏꯃꯥ ꯑꯩꯁꯨ ꯌꯥꯎꯒꯦ ꯏꯅꯝꯃꯒꯤ ꯃꯁꯛꯇꯣ ꯑꯩꯁꯨ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ ꯅꯪ ꯑꯃꯨꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯎꯗꯧꯕ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯄꯨꯔꯛꯇꯧ ꯂꯩꯔꯕ ꯉꯥꯏꯉꯝꯗꯕ ꯌꯥꯝ ꯇꯧꯏ ꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯗꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯃꯆꯦ ꯃꯟꯗꯣꯟꯁꯤꯡꯁꯨ ꯊꯨꯡꯂꯔꯦ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯅꯤ ꯁꯅꯥꯒ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯖꯕ ꯊꯧꯕꯒꯤ ꯃꯌꯨꯝꯗ ꯊꯩꯔꯤꯕꯗꯣ ꯊꯧꯕꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯆꯤ ꯑꯃꯗ ꯂꯩꯔꯤ ꯊꯧꯕꯅ ꯍꯥꯏ ꯍꯣꯔꯦꯟ ꯏꯃꯥꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯄꯉꯥꯡꯇ ꯉꯥꯡꯂꯛꯄꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯣꯏ ꯃꯥꯒꯤ ꯃꯁꯤꯡꯃꯛ ꯅꯪꯃꯛꯅ ꯇꯧꯊꯣꯔꯛꯂꯤꯕꯁꯤ ꯑꯩꯗꯤꯅꯦ ꯈꯜꯂꯨꯕꯗ ꯃꯝꯕꯨ ꯃꯝꯃꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏ ꯍꯥꯏꯗꯨꯅꯁꯨ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤ ꯑꯩꯗꯤ ꯃꯥꯕు ꯊꯥꯗꯣꯛꯄ ꯈꯛ ꯉꯝꯂꯣꯏ ꯏꯃꯥꯅ ꯌꯥꯗ꯭ꯔꯁꯨ ꯄꯥꯕꯨꯡꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯗꯤ ꯃꯥꯒ ꯂꯨꯍꯣꯡꯒꯅꯤ ꯍꯣꯏꯅꯦ ꯅꯪꯅ ꯊꯥꯗꯣꯏꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯃꯗꯨꯗ ꯏꯃꯥꯅ ꯄꯥꯝꯖꯔꯤꯕ ꯃꯑꯣꯡ ꯑꯁꯤꯒ ꯑꯗꯨꯒ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨꯗꯤ ꯍꯣꯔꯦꯟ ꯑꯩꯉꯣꯟꯗ ꯏꯁꯧ ꯂꯥꯡꯕꯅ ꯂꯣꯏꯔꯗꯕꯅꯤ ꯌꯨꯝ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯉꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯃꯤ ꯈꯔꯁꯨ ꯅꯨꯄꯤ ꯌꯦꯡꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯌꯥꯎꯔꯔꯤ ꯊꯧꯕꯒꯤ ꯃꯃꯥ ꯂꯩꯃꯇꯣꯟꯅ ꯑꯔꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯎ ꯇꯝꯖꯩ ꯃꯁꯛ ꯐꯖꯗ꯭ꯔꯣ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ ꯏꯆꯥ ꯃꯅꯤ ꯁꯅꯥ ꯃꯉꯥꯏ ꯅꯨꯄꯤ ꯈꯟꯕ ꯌꯥꯝꯅ ꯍꯩꯔꯤꯁꯦ ꯐꯖꯕꯅ ꯐꯖꯕꯅ ꯂꯣꯏꯔꯕꯅꯤ ꯌꯥꯝ ꯐꯖꯩ ꯀꯩꯅꯣ ꯁꯤꯗꯤ ꯏꯪ ꯏꯪ ꯍꯦꯛ ꯂꯥꯎꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯥꯗꯧꯅ ꯐꯖꯕ ꯅꯨꯄꯤꯕꯨ ꯑꯝꯇ ꯍꯦꯛ ꯂꯩꯇꯦꯅꯦ ꯍꯣ ꯑꯗꯨꯅꯦ ꯍꯦꯛ ꯌꯦꯡꯕꯗ ꯄꯨꯡꯉꯥꯟ ꯍꯦꯛ ꯉꯥꯟꯊꯣꯛꯄꯅꯤ ꯂꯝ ꯉꯥꯟꯗ꯭ꯔꯣ ꯃꯍꯩ ꯂꯥꯛꯇꯨꯅ ꯀꯣꯌꯦꯡ ꯍꯦꯛ ꯌꯦꯡꯅꯩ ꯇꯥꯟꯖꯥꯁꯤꯗ ꯃꯅꯤ ꯁꯅꯥꯒꯤ ꯃꯃꯥꯅ ꯂꯨꯆꯤꯡꯗꯨꯅ ꯃꯈꯣꯏ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯔꯤ ꯂꯩꯃꯇꯣꯟꯅ ꯀꯦꯊꯕꯤꯌꯥ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯦ ꯅꯃꯧ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯐꯪꯂꯦ ꯍꯥꯏꯕ ꯃꯁꯛ ꯑꯁꯤ ꯑꯃꯨꯛ ꯇꯥꯅ ꯌꯦꯡꯂꯈꯣ ꯀꯌꯥꯝ ꯐꯖꯒꯦ ꯌꯦꯡꯉꯣ ꯑꯩꯗꯤꯅꯦ ꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ ꯑꯩꯒꯤ ꯏꯃꯧꯗꯨꯕꯨ ꯍꯦꯛ ꯑꯣꯏꯅꯤꯡꯂꯕ ꯖꯥꯠꯅꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯦꯊꯕꯤꯌꯥ ꯅꯃꯧ ꯅꯨꯄꯤꯁꯤꯗꯤ ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗ ꯀꯦꯊꯕꯤ ꯅꯣꯛꯇꯕ ꯌꯥꯗꯕ ꯃꯤꯅꯣꯛ ꯑꯃꯗ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯌꯦꯡꯂꯤ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯍꯥꯏꯅꯕ ꯅꯨꯄꯤ ꯑꯗꯨꯃꯗꯤ ꯑꯣꯏꯔꯝꯗ꯭ꯔꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯛꯄꯨꯗꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗ ꯏꯌꯥ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯐꯥꯎꯏ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗꯗꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯏꯃꯧꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯏꯅꯦ ꯏꯕꯨꯡꯉꯣꯗꯤ ꯀꯗꯣꯝꯗ ꯂꯩꯈꯤ ꯃꯥꯕꯨ ꯊꯥꯗꯣꯏ ꯇꯞꯅ ꯈꯪꯗꯦ ꯏꯃꯥ ꯉꯁꯥꯏ ꯊꯣꯛꯈꯤꯕꯗꯒꯤ ꯆꯪꯂꯛꯇ꯭ꯔꯤ ꯍꯣꯏꯁꯤ ꯍꯣꯏꯁꯦ ꯃꯔꯥꯏꯅ ꯂꯥꯛꯆꯔꯁꯅꯤ ꯃꯍꯥꯛꯁꯨ ꯅꯠꯇꯦ ꯏꯆꯥꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯊꯥꯗꯣꯏ ꯀꯧꯏ ꯏꯃꯥ ꯂꯩꯐꯝ ꯆꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤ ꯏꯃꯥꯒ ꯑꯩꯒ ꯏꯄ꯭ꯋꯥꯅꯨꯄꯥ ꯑꯃꯒ ꯑꯩꯈꯣꯏ ꯑꯍꯨꯝꯇ ꯂꯩꯖꯕꯅꯤ ꯏꯃꯥ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯍꯧꯈ꯭ꯔꯦ ꯀꯦꯊꯕꯤꯒꯤ ꯊꯃꯣꯏꯗ ꯑꯁꯥꯎꯕꯒꯤ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯈꯤꯕ ꯃꯌꯥꯝ ꯇꯧꯗꯨꯅ ꯍꯧ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕు ꯃꯌꯨꯝꯗ ꯄꯨꯔꯛꯂꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯐꯤ ꯐꯅꯦꯛ ꯍꯣꯡꯍꯟꯗꯨꯅ ꯊꯝꯂꯤ ꯂꯥꯡꯂꯦꯟꯗꯤ ꯄꯪꯍꯥꯠꯇ ꯍꯔꯥꯎꯈ꯭ꯔꯦ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇꯒꯤ ꯁꯨꯛꯍꯦꯟꯕꯨ ꯍꯦꯟꯗꯣꯛꯈꯤꯗ꯭ꯔꯤ ꯏꯅꯝꯃ ꯅꯪꯁꯤ ꯌꯥꯝ ꯐꯩꯒꯣ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯅꯨꯄꯤ ꯈꯟꯕ ꯌꯥꯝ ꯍꯩꯕꯖꯥꯠꯅꯤ ꯏꯅꯝꯃ ꯑꯩꯗꯤ ꯅꯪꯁꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦꯕꯣ ꯀꯦꯊꯕꯤꯅ ꯃꯆꯥꯅꯨꯄꯤꯗ ꯂꯥꯎꯍꯠꯂꯤ ꯍꯦ ꯅꯪ ꯅꯊꯧ ꯂꯩꯇꯕ꯭ꯔꯥ ꯊꯕꯛ ꯑꯇꯩ ꯇꯧꯔꯁꯨ ꯆꯠꯂꯨ ꯊꯕꯛ ꯌꯥꯝꯃꯤ ꯇꯧꯅꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯏꯅꯝꯃꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯒꯦ ꯇꯧꯕꯅꯤ ꯉꯥꯡꯅꯤꯡꯈꯤꯕꯁꯤꯅ ꯀꯔꯤꯅꯣ ꯋꯥ ꯄꯪꯍꯪꯗ ꯍꯦꯛ ꯍꯪꯖꯤꯜꯂꯤ ꯑꯗꯨꯕꯨꯗꯤ ꯍꯔꯥꯎꯗꯨꯅ ꯇꯧꯖꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯄꯥꯎ ꯍꯟꯗꯣꯛꯄ ꯆꯠꯈꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯌꯨꯝꯗ ꯊꯨꯡꯂꯔꯤ ꯀꯦꯊꯕꯤꯗꯤ ꯃꯄꯨꯔꯣꯏꯕ ꯈꯣꯏꯕꯨ ꯍꯜꯂꯛꯄ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯤꯕꯅꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯣꯏꯕ ꯄꯥꯎ ꯌꯥꯝꯅ ꯇꯥꯅꯤꯡꯂꯤꯕꯅꯤ ꯃꯍꯥꯛ ꯂꯣꯏꯅꯔꯛꯂꯤꯕ ꯑꯍꯜ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯀꯦꯊꯕꯤꯅ ꯈꯨꯔꯥ ꯉꯥꯏꯍꯥꯛ ꯐꯝꯕꯤꯈꯣ ꯆꯥ ꯂꯥꯡꯒ ꯊꯧꯔꯥꯡ ꯇꯧꯖꯔꯤꯌꯦ ꯐꯝꯕꯤꯈꯣ ꯑꯍꯜ ꯑꯅꯤꯗꯨ ꯐꯝꯊꯩ ꯈꯨꯔꯥ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯅꯕꯨ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯆꯥꯎꯕꯜꯅ ꯈꯨꯝꯂꯛꯏ ꯑꯣꯟꯊꯣꯛꯅ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯉꯤ ꯏꯕꯦꯝ ꯂꯥꯏꯔꯔꯕꯁꯨ ꯋꯥ ꯌꯥꯝꯅ ꯈꯪꯕ ꯍꯥꯏꯕꯗꯨ ꯃꯕꯨꯛ ꯃꯔꯥ ꯌꯥꯝꯅ ꯇꯞꯄꯤ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯎꯈ꯭ꯔꯤꯕ ꯂꯥꯏꯔꯔꯕꯁꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯀꯦꯊꯕꯤ ꯃꯥꯒꯤ ꯃꯤꯍꯨꯗꯨ ꯈꯪꯀꯥ ꯍꯦꯛ ꯀꯥꯈ꯭ꯔꯦ ꯇꯨꯅꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯃꯈꯣꯏꯒꯤ ꯍꯥꯏꯕꯨ ꯃꯤ ꯂꯩꯖꯗꯦ ꯑꯗꯨꯅ ꯏꯕꯦꯝ ꯑꯗꯨꯕꯨ ꯈꯔ ꯉꯟꯅ ꯍꯣꯔꯦꯟ ꯍꯦꯛ ꯊꯤꯟꯕꯤꯔꯛꯎ ꯑꯁꯤꯅꯤ ꯈꯔ ꯉꯟꯅ ꯊꯤꯟꯅꯕ ꯅꯈꯣꯏꯅ ꯍꯦꯛ ꯊꯧꯔꯥꯡ ꯇꯧꯔꯣꯀꯣ ꯀꯦꯊꯕꯤ ꯃꯈꯣꯏꯗ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯪꯅꯤꯡꯗ꯭ꯔꯦ ꯏꯃꯨꯡꯗ ꯃꯐꯤ ꯍꯣꯡꯕ ꯆꯪꯈꯤꯕ ꯃꯄꯨꯔꯣꯏꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯗꯨꯅ ꯋꯥ ꯍꯪꯂꯤ ꯅꯨꯄꯤ ꯃꯌꯨꯝ ꯑꯗꯨ ꯀꯝꯗꯧꯍꯧꯏ
ꯆꯥꯎꯔꯦꯟ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ ꯍꯥꯏꯐꯦꯠ ꯁꯥꯎꯅꯤꯡꯅ ꯅꯨꯄꯤ ꯃꯌꯨꯝꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨꯕꯨ ꯀꯝꯗꯧꯍꯧꯒꯦ ꯍꯥꯏꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯂꯒ ꯀꯝꯗꯧꯅꯤ ꯍꯥꯏꯒꯦ ꯃꯃꯥ ꯃꯪꯒꯣꯜꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯍꯣꯍꯧꯔꯤꯕꯁꯤꯡꯗꯨ ꯃꯁꯤꯡ ꯊꯤꯕꯗ ꯂꯣꯏꯕ ꯉꯝꯂꯣꯏꯕ ꯍꯥ ꯐꯤꯕꯝ ꯑꯃ ꯆꯥꯍꯧꯗꯦ ꯌꯥꯝꯅ ꯂꯥꯏꯔ ꯅꯪꯂꯕ ꯏꯃꯨꯡꯅꯤ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯈꯛꯇ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯁꯤꯗ ꯀꯦꯊꯕꯤꯅ ꯍꯦꯟꯅ ꯀꯗꯥꯏ ꯌꯧꯅ ꯎꯁꯤꯟꯕ ꯉꯝꯈ꯭ꯔꯦ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯔꯛꯂꯦ ꯃꯍꯥꯛ ꯃꯆꯤꯜ ꯑꯗꯨꯗꯒꯤ ꯍꯩꯔꯛꯂꯦ ꯂꯥꯏꯔ ꯁꯨꯗꯠꯅꯕꯤ ꯑꯣꯏꯔꯦ ꯂꯥꯏꯔ ꯁꯨꯗꯠꯅꯕꯤ ꯃꯥꯒꯨꯝꯕꯤꯅꯁꯨ ꯑꯩꯒꯤ ꯑꯃ ꯑꯣꯏꯕ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯗꯨ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯗꯧꯔꯤꯗ ꯁꯤ ꯌꯧꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯃꯥꯏꯅ ꯀꯔꯤ ꯄꯥꯝꯃꯤ ꯈꯣꯠꯂꯤ ꯍꯥꯏꯕꯁꯤ ꯍꯦꯟꯗꯣꯛꯅ ꯃꯍꯥꯛꯅ ꯈꯪꯉꯤꯕꯅꯤ ꯍꯥꯏꯕꯅꯤꯗ ꯑꯁ ꯑꯩ ꯅꯪꯕꯨ ꯇꯞꯅ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯇꯞꯊꯗꯣꯏꯅꯣ ꯑꯩ ꯃꯤꯍꯨꯜꯁꯤ ꯌꯥꯝ ꯀꯥꯡꯉꯤꯗ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯅꯨꯄꯤ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯃꯤ ꯂꯣꯏꯅ ꯇꯥꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯇꯥꯅꯤꯡ ꯇꯥꯖꯁꯅꯨ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯧꯖꯤꯛꯇꯤꯅꯦ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯆꯣꯞꯄ ꯍꯥꯏꯕꯗꯨ ꯅꯪꯗꯧꯔꯦꯗꯅ ꯅꯪꯒꯤ ꯋꯥꯗꯨ ꯀꯣꯟꯁꯤꯀꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯖꯗꯦ ꯃꯤꯅ ꯇꯥꯈꯤ ꯇꯨꯃꯤꯟꯅ ꯂꯩ ꯅꯨꯄꯤ ꯃꯃꯥꯗꯨꯅ ꯍꯣꯔꯦꯟ ꯉꯟꯅ ꯃꯆꯥꯅꯨꯄꯤꯁꯦ ꯊꯤꯜꯂꯛꯎ ꯍꯥꯏꯕꯅꯤ ꯈꯔ ꯉꯟꯅ ꯍꯣꯔꯦꯟ ꯊꯤꯟꯅꯕ ꯅꯪ ꯑꯃꯨꯛꯇ ꯀꯔꯤ ꯂꯥꯛ ꯑꯩꯅ ꯑꯍꯜꯁꯤꯡꯅ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯑꯃꯨꯛꯇ ꯁꯥꯟꯅꯔꯨꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯀꯦꯊꯕꯤꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯀꯔꯤꯒꯤ ꯊꯕꯛ ꯇꯧꯕ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯃꯥꯒꯤ ꯀꯔꯤꯁꯨ ꯇꯧꯕ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯐꯝꯗꯨꯅ ꯑꯣꯏꯅ ꯂꯩꯊꯣꯛꯏ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯖꯕꯤ ꯁꯦꯜ ꯄꯥꯏꯕ ꯄꯥꯝꯕꯤ ꯃꯍꯥꯛꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯑꯃꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯅ ꯊꯨꯡꯂꯕ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕꯅ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯂꯦ ꯃꯤꯒꯤ ꯃꯆꯥ ꯑꯗꯨꯗ ꯁꯠ ꯍꯦꯛ ꯋꯥꯗꯤ ꯍꯥꯏꯔꯨꯕ ꯌꯥꯗꯕꯅ ꯁꯥꯎꯅꯤꯡꯅ ꯈꯥꯡꯉꯤ ꯃꯍꯥꯛ ꯌꯦꯡꯉꯣ ꯀꯔꯤꯝꯇ ꯍꯦꯛ ꯇꯧꯔꯣꯏ ꯀꯅꯥꯒꯤ ꯀꯔꯤ ꯇꯧꯕ ꯁꯤ ꯑꯗꯨꯝ ꯄꯥꯝꯃꯨꯏ ꯍꯣꯔꯦꯟ ꯊꯤꯜꯂꯕꯁꯨ ꯃꯥꯅ ꯂꯥꯛꯄꯗ ꯁꯦꯠꯂꯛꯂꯤꯕꯁꯦ ꯑꯗꯨꯝ ꯁꯦꯠꯍꯜꯂꯒ ꯊꯤꯟꯗꯧꯔꯤꯕꯅꯤ ꯀꯦꯊꯕꯤ ꯀꯅꯥꯅꯣꯏꯁꯦ ꯃꯁꯛ ꯈꯪꯍꯟꯒꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯥꯕꯨ ꯑꯩꯅ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤ ꯇꯥꯛꯀꯦ ꯑꯩ ꯀꯦꯊꯕꯤꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯏꯈꯨꯠ ꯆꯥꯕ ꯏꯆꯥꯒꯤ ꯏꯃꯧ ꯑꯩꯅ ꯁꯣꯛꯊꯦꯡꯗꯅ ꯊꯤꯒꯅꯤ ꯇꯣꯝꯕꯤꯅꯧꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯦ ꯁꯤꯌꯥ ꯑꯩ ꯂꯥꯛꯏ ꯀꯩꯊꯦꯜ ꯆꯠꯅꯤꯗꯣ ꯆꯠꯂꯁꯤ ꯅꯨꯃꯤꯠꯄꯨ ꯌꯧꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯍꯣꯕꯦ ꯁꯣꯏꯗꯅ ꯇꯧꯅꯔꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯃꯁꯦ ꯀꯦꯊꯕꯤꯅ ꯊꯋꯥ ꯀꯔꯤꯁꯨ ꯍꯦꯛ ꯁꯥꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯕꯗꯨꯗ ꯀꯩꯅꯣ ꯏꯆꯦ ꯊꯦꯡꯉꯦꯔꯒ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯁꯤ ꯀꯔꯤꯝꯇꯒ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤ ꯇꯧꯔꯤꯁꯤ ꯍꯣꯔꯦꯟꯅꯦ ꯅꯨꯄꯤ ꯊꯤꯟꯕ ꯊꯦꯡꯖꯁꯅꯤ ꯇꯣꯝꯕꯤꯅꯧ ꯀꯩꯊꯦꯜꯒ ꯆꯠꯂꯔꯣꯏꯁꯤꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤ ꯃꯐꯤ ꯃꯔꯣꯜ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯄꯨꯅꯕ ꯀꯅꯥꯅ ꯂꯩꯅꯤ ꯍꯥꯏꯔꯛꯂꯒꯦ ꯀꯅꯥꯅ ꯁꯤꯟꯅꯈ꯭ꯔꯦ ꯀꯅꯥꯝꯇꯗ ꯍꯥꯏꯗꯦ ꯀꯅꯥꯝꯇꯗ ꯁꯤꯟꯅꯗꯦ ꯑꯗꯨꯏꯁꯨ ꯀꯩꯊꯦꯜ ꯆꯠꯂꯔꯣꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯏꯆꯦ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯅ ꯈꯜꯂꯨꯕ ꯋꯥꯈꯜ ꯑꯗꯨ ꯄꯨꯡꯑꯣꯟ ꯍꯦꯛ ꯑꯣꯟꯅꯔꯒ ꯂꯩꯔꯝꯂꯦꯗꯅ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯥꯎꯔꯤ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯏꯆꯦ ꯑꯣ ꯅꯨꯄꯤ ꯑꯁꯦ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯑꯣꯏꯔꯝꯂꯦ ꯃꯌꯨꯝ ꯃꯀꯩ ꯀꯥꯏꯗꯣ ꯌꯥꯝꯅ ꯇꯩ ꯆꯥꯗꯕ ꯑꯣꯏꯔꯝꯂꯦ ꯅꯣꯡꯃꯒꯤ ꯑꯐꯪ ꯊꯕꯛ ꯈꯔ ꯁꯨꯔꯒ ꯍꯤꯡꯕ ꯑꯣꯏꯕ ꯖꯥꯠ ꯁꯤꯗꯕꯨ ꯀꯔꯝꯍꯥꯏꯅ ꯑꯩꯅ ꯁꯥꯎꯔꯣꯏꯗꯧꯔꯤꯅꯣ ꯍꯩꯃ ꯑꯩꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯁꯨꯒ ꯑꯣꯏꯔꯕꯣꯏ ꯍꯥꯏꯗꯅ ꯈꯜꯂꯨꯔꯦ ꯑꯣ ꯅꯠꯇꯦ ꯃꯗꯨ ꯑꯣꯏꯔꯝꯂꯒꯕꯨ ꯑꯩꯅ ꯑꯁꯤ ꯌꯧꯅ ꯇꯤꯡ ꯁꯣꯛꯄ ꯃꯈꯩ ꯁꯥꯎꯈꯤꯗ꯭ꯔꯣ ꯑꯩꯅꯅꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯄꯥꯝꯗꯦ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯕ ꯀꯥꯏꯅ ꯍꯥꯏꯗꯣ ꯑꯩ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯃꯥꯕꯨ ꯊꯤꯟꯕꯗ ꯃꯥꯅ ꯁꯦꯠꯂꯛꯄꯗ ꯁꯦꯠꯂꯛꯂꯤꯕ ꯃꯐꯤꯁꯦ ꯑꯁꯤ ꯁꯨꯝ ꯁꯦꯠꯂꯒ ꯊꯥꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯆꯠꯂꯣꯏ ꯅꯈꯣꯏ ꯈꯔꯅꯅꯦ ꯃꯥꯕꯨ ꯊꯤꯜꯂꯨ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ ꯋꯥꯔꯗ ꯏꯆꯦ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯃꯗꯨ ꯆꯠꯅꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯅ ꯑꯁꯨꯛ ꯄꯥꯝꯖꯗꯕꯁꯤꯗ ꯄꯥꯝꯗꯅ ꯑꯩꯅ ꯇꯧꯈꯤꯗ꯭ꯔꯣ ꯑꯩ ꯆꯠꯂꯣꯏꯑꯕ ꯑꯩ ꯃꯆꯦ ꯀꯨꯟꯗꯣꯔꯩꯁꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯦ ꯅꯪꯒꯤꯗꯨ ꯃꯤꯔꯣꯜ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯏꯆꯦ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯅꯅꯤ ꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ ꯍꯥꯏꯕ ꯄꯤꯔꯨꯛ ꯈꯔ ꯍꯦꯛ ꯊꯔꯣꯏ ꯈꯔ ꯈꯨꯠ ꯃꯤꯒꯤꯗ ꯃꯤꯅꯥꯏ ꯈꯔ ꯑꯣꯏ ꯍꯤꯡꯕ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯗꯣꯏꯅꯣꯕ ꯑꯩꯅꯦ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯣꯏ ꯅꯪꯒꯤ ꯋꯥꯁꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯗꯦ ꯍꯌꯦꯡꯂ ꯀꯩꯅꯣ ꯈꯟꯅꯁꯤ ꯃꯤꯒꯤ ꯃꯆꯥ ꯑꯃꯁꯨ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯀꯣ ꯑꯗꯨꯝꯅ ꯂꯩꯔꯅꯤ ꯃꯇꯝꯁꯤ ꯌꯧꯈ꯭ꯔꯕꯅꯤ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯀꯩꯊꯦꯜ ꯅꯨꯡꯕꯤꯅ ꯀꯅꯥꯅ ꯆꯠꯅꯗꯧꯔꯤ ꯇꯣꯝꯕꯤꯅꯧꯅ ꯀꯩꯊꯦꯜ ꯆꯠꯂꯁꯤꯅ ꯂꯥꯛꯂꯕꯅꯤ ꯑꯩꯗꯤ ꯑꯗꯨꯗ ꯏꯆꯦ ꯀꯦꯊꯕꯤꯅ ꯆꯠꯂꯣꯏ ꯍꯩꯗꯅ ꯂꯩꯔꯤꯕꯁꯤꯅꯤ ꯀꯦꯊꯕꯤꯌꯥ ꯅꯪꯕꯨ ꯋꯥꯈꯜ ꯈꯤꯇ ꯇꯥꯎ ꯀꯩꯗꯧꯒꯦ ꯏꯆꯦ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦꯕ ꯑꯁꯤꯒꯤ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯅꯨꯄꯤ ꯑꯁꯦ ꯏꯃꯧ ꯑꯣꯏꯕ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯀꯔꯤꯒꯤ ꯃꯥꯅ ꯁꯦꯠꯅꯕ ꯃꯐꯤ ꯃꯔꯣꯜ ꯂꯩꯗꯣꯏꯅꯣ ꯂꯩꯔꯣꯏ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯔꯣꯏ
ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅꯦ ꯅꯪꯕꯣ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯑꯣꯟꯊꯣꯛꯏꯗꯀꯣ ꯅꯪꯁꯦ ꯃꯤꯒꯤ ꯃꯆꯥꯁꯤꯕꯨ ꯍꯦꯛꯇ ꯃꯁꯥ ꯉꯥꯛꯇ ꯊꯥꯈꯤꯕ ꯊꯤꯟꯈꯤꯕ ꯌꯥꯅꯗ꯭ꯔꯣ ꯍꯧꯒꯠꯂꯨ ꯊꯦꯡꯈꯤꯅꯕꯅꯤ ꯏꯆꯦ ꯑꯩ ꯍꯧꯒꯠꯂꯣꯏ ꯃꯤ ꯏꯆꯦ ꯑꯩ ꯇꯜꯂꯤ ꯑꯩ ꯆꯠꯂꯣꯏ ꯏꯆꯦꯒꯤ ꯍꯦꯛ ꯇꯣꯝꯕꯤꯅꯧꯒ ꯀꯩꯊꯦꯜꯗ ꯆꯠꯃꯤꯟꯅꯔꯣ ꯑꯩ ꯁꯦꯜ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯑꯗꯨꯒ ꯍꯥꯏ ꯏꯆꯦ ꯃꯐꯤ ꯃꯔꯣꯜꯗꯣ ꯌꯥꯝꯅ ꯍꯣꯡꯕ ꯃꯃꯤꯡꯇꯒꯤ ꯂꯩꯔꯛꯎꯀꯣ ꯁꯦꯜ ꯆꯠꯍꯟꯕ ꯌꯥꯗꯦ ꯑꯩ ꯄꯥꯝꯃꯨꯏ ꯑꯆꯥ ꯑꯊꯛꯇꯨꯁꯨ ꯃꯃꯤꯡꯇꯒꯤ ꯈꯤꯇꯪ ꯏꯆꯦꯅ ꯈꯪꯅ ꯇꯧꯔꯣ ꯁꯦꯜꯁꯤ ꯂꯩꯔꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯀꯦꯊꯕꯤ ꯑꯩꯗꯤꯅꯦ ꯋꯥꯈꯜꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯖꯗꯦ ꯁꯤꯅ ꯀꯣꯟꯅꯅꯕ ꯑꯗꯨꯝ ꯁꯤꯜꯂꯣꯏꯁꯤ ꯍꯣꯏ ꯐꯔꯦ ꯀꯣꯟꯅꯕ ꯃꯈꯩ ꯍꯦꯛ ꯂꯩꯔꯛꯄ ꯍꯥꯏꯗꯨꯅꯤ ꯇꯣꯝꯕꯤꯅꯧ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯊꯦꯡꯂꯗꯧꯅꯤ ꯍꯣꯔꯦꯟꯗꯤ ꯑꯗꯨꯝ ꯌꯦꯡꯉꯨ ꯍꯣꯏ ꯏꯆꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯈ꯭ꯔꯦ ꯀꯦꯊꯕꯤꯅ ꯍꯥꯏꯖꯩ ꯃꯥ ꯃꯁꯥꯅ ꯂꯥꯛꯈꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯗꯨꯝ ꯊꯥꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯇꯣꯞꯄꯗꯤ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯑꯩ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯂꯕꯗꯨꯗ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯗ ꯃꯍꯥꯛꯅ ꯀꯟꯅ ꯆꯩꯔꯤ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ ꯅꯃꯥ ꯑꯩꯅ ꯀꯔꯤ ꯄꯥꯝꯃꯤ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕ ꯅꯃꯧ ꯅꯨꯄꯤꯁꯤ ꯃꯁꯛ ꯊꯤꯔꯦ ꯍꯥꯏꯔ ꯃꯨꯟꯅ ꯌꯦꯡꯉꯨ ꯀꯩꯗꯧꯒꯦ ꯃꯤ ꯂꯣꯏꯅꯃꯛꯅꯗꯤ ꯐꯖꯩ ꯂꯣꯏꯅ ꯍꯥꯏ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯦꯅꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯂꯥꯏꯔꯁꯨ ꯆꯠꯅꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯪꯅ ꯆꯦꯜꯂꯛꯂꯤꯕ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯅꯨꯡꯁꯤꯕꯒꯤ ꯆꯦꯜꯂꯛꯏꯅꯤ ꯀꯩ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯒꯦ ꯍꯥꯏꯗꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯁꯤ ꯑꯗꯨꯝ ꯈꯨꯝꯃꯦꯕ ꯍꯩ ꯏꯃꯥ ꯋꯥꯍꯩꯒꯤ ꯇꯥꯎ ꯅꯨꯄꯤ ꯑꯁꯦ ꯏꯃꯥꯅꯦ ꯏꯃꯧ ꯑꯣꯏꯕ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦꯀꯣ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯐꯔꯦ ꯍꯣꯔꯦꯟ ꯃꯥꯕꯨ ꯊꯤꯡꯗꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒꯅꯦ ꯅꯪ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀ ꯀꯔꯤꯝꯇ ꯍꯥꯏꯅꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤ ꯋꯥꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯤ ꯑꯩ ꯑꯣꯏꯔꯕꯅꯤ ꯅꯆꯤꯟ ꯈꯨꯝꯅꯨ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯃꯨꯟꯅ ꯇꯥꯎ ꯅꯠꯇꯦ ꯉꯁꯤ ꯐꯥꯎꯕ ꯅꯪꯕꯨ ꯆꯥꯎꯅꯕ ꯅꯃꯥ ꯑꯩꯅ ꯌꯣꯛꯂꯛꯄꯗ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤ ꯋꯥꯠꯍꯜꯂꯤ ꯃꯗꯨ ꯈꯪꯅ ꯅꯪ ꯊꯕꯛ ꯇꯧ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯅꯪꯅꯅꯦ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯂꯥꯏꯔ ꯁꯨꯗꯠꯅꯕꯤꯁꯦ ꯏꯃꯧ ꯑꯣꯏꯕ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯏꯆꯥꯒꯤꯗꯃꯛ ꯅꯃꯥ ꯑꯩꯅ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯊꯤꯅꯤ ꯏꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕ ꯌꯥꯗ꯭ꯔꯦꯗ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯕꯨ ꯐꯥꯒꯤꯗꯧꯅ ꯐꯥꯒꯤꯗꯤ ꯅꯪꯅ ꯇꯥꯍꯟꯕꯅꯤꯅꯦ ꯍꯥꯟꯅꯅ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯏꯃꯥ ꯀꯥꯏꯅꯗꯕ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ ꯑꯩꯗꯤ ꯀꯥꯏꯅꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯃꯥꯒ ꯍꯩꯃꯥ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯅꯤ ꯁꯅꯥꯁꯨ ꯃꯃꯥꯗ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯀꯦꯊꯕꯤ ꯍꯦꯟꯅ ꯁꯥꯎꯍꯧꯏ ꯑꯁꯨꯝ ꯇꯧꯅ ꯁꯥꯎꯔꯕꯁꯨ ꯁꯥꯎꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯡ ꯐꯥꯕ ꯐꯥꯗꯕ ꯐꯖꯕ ꯐꯖꯗꯕ ꯊꯥꯗꯣꯏꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯨꯔꯦ ꯀꯦꯊꯕꯤ ꯃꯁꯥꯗꯨ ꯋꯥꯏ ꯑꯃꯗꯤ ꯁꯪꯉꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯇꯨꯡ ꯇꯥꯔꯛꯄꯒꯤ ꯈꯟꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯍꯥꯏꯔꯤꯕꯁꯤ ꯂꯥꯏꯔ ꯁꯨꯗꯠꯅꯕꯤ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯏꯆꯥ ꯅꯨꯄꯥꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯞꯊꯣꯛꯅꯅꯕ ꯑꯩꯅ ꯊꯕꯛ ꯁꯤꯟꯒꯅꯤ ꯑꯗꯨꯒ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯑꯃꯒ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ ꯃꯁꯤ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯀꯦꯊꯕꯤ ꯅꯠꯇ꯭ꯔꯦꯗ ꯊꯥꯗꯣꯏꯒꯤ ꯃꯃꯥ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯇꯝꯂꯛꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯋꯥꯖꯩ ꯃꯄꯣꯛ ꯊꯤꯅ ꯍꯧꯔꯛꯄꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯄꯣꯛ ꯊꯤꯅ ꯑꯗꯨꯃꯛ ꯂꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗ ꯃꯍꯥꯛꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏ ꯕꯦꯝꯃ ꯅꯪꯇꯅ ꯅꯕꯨꯛꯆꯦꯜ ꯁꯦꯡꯉꯨ ꯑꯁꯨꯝꯕ ꯁꯠ ꯑꯈꯥꯡ ꯀꯟ ꯀꯔꯤꯒꯤ ꯃꯗꯨꯗ ꯏꯆꯥꯒꯤ ꯂꯥꯏꯕꯛꯅ ꯊꯤꯒꯅꯤ ꯏꯃꯥ ꯏꯆꯥꯅ ꯂꯥꯏꯔꯕ ꯑꯣꯏꯔꯕꯁꯨ ꯂꯥꯏꯔꯕ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯣꯡꯗꯝꯕꯤꯕ ꯏꯁꯣꯔ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯅꯪ ꯈꯛ ꯀꯥꯎꯒꯅꯨ ꯏꯃꯥ ꯂꯥꯟꯗꯕ ꯇꯝꯃꯨꯀꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯀꯦꯊꯕꯤꯅ ꯃꯆꯥꯅꯨꯄꯥꯗ ꯍꯦꯟꯅ ꯒꯤꯔꯤ ꯇꯛꯂꯛꯏ ꯅꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯇꯥꯎ ꯍꯥꯏꯕꯅꯤ ꯅꯪ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯒꯗꯕꯅꯤ ꯏꯃꯥꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯕꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ ꯍꯥꯏꯕꯅꯤ ꯅꯆꯥꯏꯁꯦ ꯅꯨꯄꯤ ꯆꯦꯜꯂꯨꯔꯕ ꯅꯨꯄꯥꯅꯤ ꯍꯩ ꯃꯗꯨ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯅꯨꯄꯤ ꯆꯦꯜꯂꯨꯔꯒ ꯀꯩꯗꯧꯔꯒꯦꯕ ꯑꯩꯅ ꯁꯤꯜꯂꯤꯕꯁꯤ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯃꯁꯤꯗ ꯅꯪ ꯌꯥꯐꯝ ꯊꯣꯛꯏ ꯏꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯈꯛꯇ ꯆꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯁꯦꯝꯗꯣꯛꯄꯤꯌꯨ ꯑꯩꯗꯤ ꯊꯥꯗꯣꯏ ꯅꯠꯇꯅ ꯀꯅꯥꯝꯇꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯅꯪ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯏꯜꯂꯣꯏ ꯂꯧꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯜꯂꯣꯏ ꯑꯗꯨꯒꯨꯝꯕ ꯏꯃꯥꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯗꯨꯗ ꯑꯩꯅ ꯀꯃꯥꯏ ꯏꯟꯗꯣꯏꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯃꯥ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯅꯔꯣꯏꯁꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯑꯔꯦꯝꯕꯗ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯀꯦꯊꯕꯤꯅ ꯂꯥꯎꯏ ꯍꯩ ꯅꯪꯅ ꯁꯥꯎꯔ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯅꯪꯅ ꯁꯥꯎꯔꯒ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯌꯦꯡꯉꯣ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯣ ꯌꯦꯡꯉꯨꯀꯣ ꯅꯪ ꯀꯔꯝꯕ ꯃꯆꯥꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯤꯕꯨ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯀꯦꯊꯕꯤ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯤ ꯈꯜꯂꯤ ꯆꯩꯔꯛ ꯑꯁꯤꯗ ꯍꯥꯏꯅ
ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯕꯨ ꯂꯥꯏꯔ ꯁꯨꯗꯠꯅꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯆꯦꯜꯂꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯊꯧꯕ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯝꯗꯨꯅ ꯇꯥꯔꯦ꯫ ꯀꯦꯊꯕꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯃꯃꯥ ꯑꯩꯅ ꯍꯥꯏꯔꯕꯃꯛꯇꯗ ꯇꯧꯒꯦ ꯌꯥꯎꯅ ꯃꯥ ꯑꯩꯒꯤ ꯃꯊꯛꯇ ꯇꯧꯔꯤꯕꯅꯦꯕ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯏꯕꯨꯡꯉꯣ, ꯀꯗꯥꯏꯗ ꯂꯩꯍꯧꯏ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯇꯥꯛꯎ꯫ ꯍꯧꯖꯤꯛ ꯆꯠꯇꯨꯅ ꯇꯧ ꯉꯝꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯗꯨꯅꯅꯦ ꯂꯥꯛꯇꯨꯅ ꯏꯟꯈꯤꯒꯦ꯫ ꯏꯃꯥ, ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯕꯨꯗꯤ ꯈꯪꯗ꯭ꯔꯤ꯫ ꯄꯥꯎꯁꯤ ꯑꯩꯉꯣꯟꯗ ꯃꯔꯨꯞ ꯑꯃꯅ ꯇꯝꯂꯛꯄꯅꯤ꯫ ꯂꯩꯐꯝ ꯈꯪꯗꯦ ꯍꯥꯏꯕ? ꯍꯣꯏ ꯏꯃꯥ꯫ ꯏꯕꯨꯡꯉꯣ, ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯑꯁꯤꯗꯅꯦ ꯑꯃꯨꯛꯇ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨ ꯈꯪꯅꯕ ꯊꯤꯁꯤ꯫ ꯅꯨꯄꯤ ꯑꯗꯨ ꯑꯩ ꯊꯤꯛ ꯇꯧꯒꯦ꯫ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯂꯨꯔꯦ ꯍꯥꯏꯒꯦ ꯃꯥꯕꯨ꯫ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ꯫ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯥ, ꯃꯈꯣꯏ ꯑꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕꯅꯤ꯫ ꯑꯗꯨꯝ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤ ꯀꯩ? ꯍꯩ, ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯗꯨꯅ? ꯃꯗꯨ ꯌꯥꯗꯦꯅꯦ꯫ ꯃꯗꯨ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯂꯥꯏꯔ ꯁꯨꯗꯠꯅꯕꯤ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦꯅꯦ ꯑꯩ꯫ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯣ ꯈꯪꯅꯅꯕ ꯑꯃꯨꯛꯇ ꯊꯤꯔꯛꯎ꯫ ꯊꯧꯕꯁꯨ ꯀꯥꯟꯅꯔꯣꯏ ꯈꯟ ꯍꯣꯏ ꯈꯛꯇ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯀꯦꯊꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯃꯆꯤꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯆꯥꯎꯔꯦꯜꯅ ꯇꯞꯅ ꯍꯥꯏ, ꯀꯥꯟꯅꯔꯔꯣꯏ ꯃꯃꯥ, ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯅꯦ ꯍꯧꯖꯤꯛ ꯁꯥꯎꯕꯁꯤ ꯃꯩ ꯍꯧꯔꯤꯕꯅꯤ꯫ ꯑꯩꯕꯨ ꯍꯦꯟꯅ ꯁꯥꯎꯅꯕ ꯋꯥꯈꯛ ꯍꯥꯏꯔꯛꯀꯅꯨ ꯅꯪ꯫ ꯑꯃꯨꯛ ꯀꯔꯤ ꯀꯥꯟꯅꯅꯤ ꯐꯤꯕꯝ ꯑꯁꯤꯗ? ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯐꯥꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯤ ꯉꯝꯗꯅꯤ? ꯑꯩ ꯀꯦꯊꯕꯤ, ꯑꯩꯅ ꯉꯝꯅꯕ ꯇꯧꯒꯅꯤ꯫ ꯃꯃꯥ, ꯅꯪꯕꯨ ꯑꯃꯨꯛꯇ ꯁꯣꯔꯗꯨ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯊꯔꯒ ꯋꯥꯈꯜ ꯃꯆꯥ ꯑꯃꯇ ꯑꯣꯏꯔꯁꯨ ꯈꯜꯂꯨ ꯀꯩꯗꯧꯒꯦ? ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯃꯌꯥꯏ ꯆꯝꯂꯦ ꯍꯥꯏꯕ, ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯅꯤꯡꯈ꯭ꯔꯕꯗꯤ ꯅꯤꯡꯈ꯭ꯔꯦ꯫ ꯑꯩꯅ ꯁꯣꯏꯗꯅ ꯇꯧꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯥꯗꯣꯛꯅꯒꯅꯤ꯫ ꯂꯨꯍꯣꯡꯕ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦ꯫ ꯂꯥꯏꯔ ꯁꯨꯗꯠꯅꯕꯤꯗꯨꯕꯨ ꯏꯃꯧ ꯁꯨꯛꯑꯣꯏ ꯑꯣꯏꯔꯣꯏ ꯑꯩ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯦꯊꯕꯤꯅ ꯀꯟꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯂꯝꯗꯨꯅ ꯃꯅꯤꯁꯅꯥꯒ ꯊꯥꯗꯣꯏꯒ ꯄꯤꯛꯂꯕꯁꯨ ꯄꯤꯛꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯀꯦꯊꯕꯤ ꯃꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯀꯥꯏꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯃꯔꯩ꯫ ꯃꯥꯅ ꯍꯥꯏ, ꯏꯆꯦ, ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗꯒ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯅꯤꯡꯗ꯭ꯔꯕꯖꯥꯠ꯫ ꯃꯥꯒꯤ ꯃꯁꯛꯇꯨ ꯑꯩ ꯁꯨꯛꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯩꯒꯤ ꯃꯌꯣꯛꯇ ꯂꯩꯗꯨꯅ ꯃꯈꯣꯏ ꯂꯨꯗꯤ ꯂꯨꯍꯣꯡꯂꯦꯗꯅ, ꯑꯗꯨꯕꯨ ꯑꯩ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯁꯤꯜꯂꯣꯏ꯫ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯕꯨ ꯑꯩꯅ ꯊꯗꯠꯀꯅꯤ, ꯊꯨꯒꯥꯏꯒꯅꯤ꯫ ꯀꯦꯊꯕꯤ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯅ ꯂꯥꯏꯅ ꯇꯝꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯈꯔ ꯆꯨꯝꯊꯣꯛꯄꯅ ꯐꯅꯤ ꯍꯥꯏꯅ ꯏꯆꯦꯗꯤ ꯈꯜꯂꯤꯀꯣ? ꯏꯆꯦ, ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦꯅꯦ ꯑꯩ꯫ ꯃꯥꯏ ꯆꯥꯟꯅꯗꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤ? ꯀꯔꯤꯒꯤ ꯂꯩꯇꯅꯤ? ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯏꯅꯅꯕ ꯑꯩꯅ ꯁꯤꯟꯒꯅꯤ꯫ ꯀꯦꯊꯕꯤ, ꯃꯁꯤ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯑꯩ ꯏꯃꯤꯡ ꯍꯣꯡꯒꯦ꯫ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗꯗꯤ ꯏꯃꯧ ꯑꯣꯏꯈ꯭ꯔꯔꯣꯏ ꯑꯩꯅ꯫ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯅ ꯐꯠꯂꯣꯏ ꯍꯥꯏꯅ ꯐꯠꯇ꯭ꯔꯕꯗ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ? ꯀꯦꯊꯕꯤꯅ ꯊꯥꯗꯣꯏꯕ ꯁꯨꯛꯌꯥ ꯌꯥꯗꯦ, ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯀꯦꯊꯕꯤꯅ ꯍꯥꯏꯔꯤ, ꯍꯩ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯅꯤꯡꯗ ꯁꯨꯝꯖꯤꯠ ꯊꯝꯂꯤꯕꯁꯦ? ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯗ ꯑꯁꯤ ꯎꯔꯦꯅ ꯈꯜꯂꯣ, ꯗꯥꯎ ꯊꯨꯝ ꯌꯥꯈꯤꯗ꯭ꯔꯥ? ꯍꯥ? ꯃꯑꯣꯡꯗꯅ ꯏꯪꯖ ꯇꯞꯆꯕꯤ ꯁꯥꯔꯤꯕ, ꯑꯗꯨꯒ ꯇꯧꯊꯣꯔꯛꯄꯗꯅ ꯍꯩ, ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣꯅꯦ, ꯌꯦꯡꯅꯤꯡꯗꯦꯅꯦ꯫ ꯃꯁꯤꯗ ꯂꯥꯡꯂꯦꯅ, ꯀꯩꯅꯣ ꯏꯃꯥ, ꯁꯨꯝꯖꯤꯠꯁꯦ ꯑꯁꯤꯗ ꯑꯩꯅ ꯊꯝꯂꯝꯕꯅꯤ꯫ ꯏꯅꯝꯃꯅ ꯊꯝꯕ ꯅꯠꯇꯦ꯫ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯏꯅꯝꯃꯗ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯍꯩ, ꯅꯪ ꯀꯔꯤ ꯈꯪꯉꯤ? ꯅꯪ ꯑꯃꯁꯨꯅꯦ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤ꯫ ꯅꯕꯨꯡ ꯑꯁꯤ ꯂꯧꯔꯤꯕ ꯅꯪ ꯑꯃꯁꯨ꯫ ꯏꯁ, ꯑꯩꯕు ꯐꯠꯇꯦ ꯀꯥꯏꯅ? ꯍꯣꯏ ꯏꯃꯥ, ꯇꯥꯆꯧꯁꯨ ꯐꯩ, ꯑꯩꯁꯨ ꯐꯩ, ꯑꯗꯨꯒ ꯏꯅꯝꯃꯁꯨ ꯐꯩ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ꯭ꯔꯤꯕꯁꯤꯗꯤ ꯏꯃꯥꯅꯤ ꯏꯃꯥ꯫ ꯃꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ, ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯩꯕꯨ ꯆꯪꯍꯠ ꯍꯥꯠꯄ ꯉꯝꯗꯧꯔꯤꯒꯦ ꯃꯁꯦ꯫ ꯑꯩꯒꯤ ꯋꯥꯗꯤ ꯏꯃꯥ ꯋꯥꯈꯜ ꯇꯥꯕꯤꯕ꯫ ꯄꯨꯛꯆꯦꯜ ꯐꯠꯇꯕꯁꯦ ꯀꯩꯁꯨ ꯀꯥꯟꯅꯗꯕꯅꯤ꯫ ꯑꯁꯨꯛ ꯐꯕꯤ ꯏꯅꯝꯃꯁꯤꯕꯨ ꯏꯃꯥꯅ ꯃꯤꯔꯥꯏꯅꯤꯗꯣ ꯍꯥꯏꯗꯨꯅ ꯃꯤꯔꯥꯏꯔꯤꯕꯅꯤꯅꯦ꯫ ꯉꯛꯇꯕ ꯉꯝꯗꯦ ꯏꯃꯥꯅ꯫ ꯍꯩ ꯍꯅꯨꯕꯤ, ꯅꯪꯅ ꯂꯣꯏꯅ ꯈꯪꯉꯣꯅꯦ꯫ ꯌꯥꯝꯅ ꯑꯍꯩ ꯑꯄꯥ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯍꯌꯦꯡꯅꯦ ꯂꯨꯍꯣꯡꯕ ꯀꯥꯟꯗ ꯑꯎꯟꯄꯣꯠ ꯑꯃꯠꯇ ꯍꯥꯞꯂꯣꯏꯁꯅꯤꯍꯦ ꯅꯪ꯫ ꯍꯣ, ꯄꯥꯝꯖꯗꯦ, ꯍꯥꯞꯄꯤꯅꯣ ꯑꯝꯇ꯫ ꯍꯣꯏ, ꯑꯩꯈꯣꯏꯅꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯁꯤ ꯍꯥꯠꯂꯒꯦꯗꯣ꯫ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯀꯦꯊꯕꯤꯅ ꯃꯃꯧ ꯅꯨꯄꯤꯗ ꯉꯥꯡꯅꯕ ꯆꯩꯅꯕ ꯑꯣꯠꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯥꯗꯣꯏꯗꯤ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯕꯗꯨꯗ ꯀꯌꯥ ꯊꯣꯏꯅ ꯃꯆꯤꯜ ꯈꯨꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩ꯫ ꯃꯅꯦꯝꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯁꯥꯎꯕꯁꯨ ꯈꯛ ꯄꯣꯛꯇꯦ꯫ ꯑꯄꯣꯛꯄꯤ ꯃꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯂꯩ ꯀꯦꯊꯕꯤꯅ꯫ ꯂꯩꯔꯤꯕ ꯅꯀꯨꯒꯤ ꯑꯉꯧꯕ ꯐꯩꯖꯣꯝ ꯅꯨꯡꯕꯤꯁꯦ ꯃꯆꯨ ꯇꯥꯅꯁꯨ, ꯑꯗꯨꯒ ꯑꯩꯒꯤꯁꯨ
Masu mamen ke het tadraba yengo nasamdo mai thagadabani tau yum masida nangna phamja sadam leibadi khak yaroi nangbunya wat kadoribani nangna kayamuk yamna akhang kanduna yum masida leige haibado yengeba thadoi wa amata ngangda manemna mangonda piriba sintha do pangnaba oina hotnajai nongma masu mamau nupi na tawramliba thabak ado mai hauna sauraduna hekta asumna saihali na yung madudadi numugi sara ani pauba saba phangdan lelak poiramgani nya mafam asida leibadagi naning tawreni ha cha insang asina mayam thongjindana lemhaliba manghaliba langthoiba masimu kari lon chatno asumna taw haidana namadru taklakro ima yenge haina yengmani nang naning yamna tawre nasana khangna yum ase thadokuna chatpi tro haina phana hairabasu namayaduna ikaiba kawba leitrabani nang chattenia hey ikai da bi chatpi tro yum asida leibiranu ne langlena phachang laklaga ima nagoina kadai do chakhruso na yum pan ge heres pan thokro yare kai mong no haibani da ima ni namada sum tawrise ina mana kari kai be ima da tawrage anga nangna haidib tu kari no ha imagi mong do henman le haiba imagi mataw adubu kanana khangma ngamdoino ho khangma ngamdana bani tawrise ma ta yum asi thadokuna chakhrabadi haina khanbani satte yamna anam kandori masi imani hena anam kal imana fana hairasu inamabu aina khak yumse thadokuna chanhalo aidi inamabu yamna nungsi nangoina sei sani ko ngasi yamna ahiya pasano angang moibagi thabak tawraga layo matam pumnamakta langlena mamagi mayokta leiraga manamagi misang dasang lanjadabi manama sibu mahakna yamna nungsijai asumna matam khara haukhre handakti imung asi khara si kethabi naduna phamungda taduna laikhre sauningye haiduna sada thaktaba ngangna sakpa chatpa heman khibadagi asumna nakibani masanupi bu kauduna hai sambut khara ungta phutlu sak makti saningde ma ngarang su saningde dana kari su sadi tawrisi sa se sonduna sum leiba tare ai charunu deima charaga anabuda thuna mu pharakani anabudu pharakladi imagi isauda amu hauraklani imana naraga leibase imunga sipu ching hekchi aduni imana naraga dum leibana ma phai hai taningde ne hai wa si tawne hoi de hujik sakhum sang baya zadabado inama doina hai hai mai sanadi nangna hai ai de kedu bai hai dei ba ai de hai roi imana dum mai zo masi yengune mase imana hai bada inamana dum tarok taw leirabadubu ho inama se ima dong na mabuk phattabi nupi natiye yare to amatta hek chazara roi ai chukcha hek chazakra chakhrusa na saksingdo amatta hek yenging de ai ho ko bira kanu dudi hai du na thokre kethabi sor sang hondoi nabudi nari karigumba madi sagi haina khanman ehak leiraga magi manakta mamong nupi sanglaktun haire ima champut haibado sida leijari khara sabiyu mami tuna phalap sat yengkhatli aduga hai sajaningde puthoko sal khara sabiyu ima ngarangsu changmaru mata sakide hai ai pa yamna sanu aina saningde yamna thuna puthoko ima hausik saning rabaso horen saning lubakanda adum sabiyu adum thamjaram lage hairam duna thokre kethabi leiriba tengkot aduda yengduna matin kut yotli aduga haijai chaning banadi loirabani tawrisi ai aduda hek sauriba kawbanina saba yadaba charuida ai nayakti sare haiduna khangduna lei adubu mabuk adunadi lamasum henjelaklabada oi dai kaidawege khai hek chabai du asiyaiduna lamduna sabahu khazikta sage haina tawbani hauman khrabaduna loin hek sathui tengkot adu ihang hangna lei handak mahakna asumna nadun leibasida mamong nupi asina magi seba phajana tawbiri ima pirose khra sudoksage hojik setli waning asisu hongdoksi manam cheni hai kari na thaulai thokra satlo hayeng ai na ngamla kana sujani ima namau bu sawbirabasu namau na haibasi madi yabiyo mina khangkhraga anaba manengi seba tawningi haina aibu khankini hai taningde ne satkru haibane hayeng ai na ngamlaba kanda adum sujani ima satkru hairaga masi hausi phawba kethabigi mathamoida minungsi haibadu phawdri mamong nupi asibu mahakna dumak yengthiri kethabigi anabadu ipahek phagati nungthil adude hek tumthoklui
ꯍꯛꯆꯥꯡꯅꯒ ꯅꯨꯡꯉꯥꯏꯇꯕꯅꯤ ꯃꯃꯪ ꯃꯍꯥꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯗꯦ ꯀꯦꯊꯥꯕꯤꯒꯤ ꯃꯃꯪ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯅꯨꯄꯤ ꯑꯃꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯝꯃꯤ ꯆꯩꯅ ꯐꯨꯗꯨꯅ ꯃꯁꯝ ꯃꯅꯥ ꯃꯩꯅ ꯊꯥꯗꯨꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯝꯃꯤ ꯆꯩꯅꯥ ꯑꯗꯨ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗꯦ ꯃꯈꯧꯔꯤ ꯁꯔꯝ ꯑꯗꯨ ꯏꯀꯪ ꯀꯪꯈ꯭ꯔꯦ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯀꯦꯊꯕꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯁꯔꯝ ꯑꯗꯨ ꯇꯠꯇꯧꯔꯤ ꯃꯍꯥꯛ ꯃꯆꯤꯜ ꯑꯗꯨꯗ ꯏꯁꯤꯡ ꯍꯥꯏꯅ ꯍꯥꯏꯔꯤ ꯌꯨꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯅꯠꯇꯅ ꯃꯈꯣꯏ ꯑꯇꯩ ꯀꯅꯥꯝꯇ ꯂꯩꯇꯦ ꯊꯥꯗꯣꯏꯅ ꯃꯄꯥ ꯆꯥꯅ ꯃꯅꯦꯝꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯏꯃꯥ ꯏꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤ ꯁꯤ ꯊꯛꯁꯤ ꯏꯃꯥ ꯇꯞꯅ ꯊꯛꯁꯤ ꯀꯦꯊꯥꯕꯤꯁꯨ ꯏꯁꯤꯡ ꯈꯧꯔꯥꯡꯕꯒꯤ ꯃꯌꯥꯏꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯒꯤ ꯏꯁꯤꯡ ꯑꯗꯨ ꯀꯨꯠ ꯀꯨꯠ ꯆꯤꯡꯁꯤꯟꯗꯨꯅ ꯊꯛꯏ ꯈꯧꯔꯥꯡꯕꯅ ꯍꯦꯃꯟꯈꯤꯕꯅ ꯏꯁꯤꯡ ꯑꯗꯨ ꯇꯪꯈꯥꯏ ꯍꯦꯟꯅ ꯊꯛꯇꯣꯛꯈ꯭ꯔꯦ ꯏꯪꯂꯕ ꯂꯥꯏꯖꯩ ꯏꯁꯤꯡ ꯑꯗꯨꯅ ꯈꯧꯒꯪꯂꯝꯕ ꯄꯨꯝꯅꯃꯛ ꯆꯥꯝꯊꯣꯛꯈ꯭ꯔꯦ ꯃꯃꯤꯠꯇꯨꯅ ꯍꯦꯛ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯂꯨꯏ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯇꯞꯅ ꯃꯆꯤꯜ ꯑꯗꯨꯗꯒꯤ ꯏꯃꯧ ꯏꯕꯦꯝꯃ ꯊꯥꯗꯣꯏ ꯉꯛꯄꯅ ꯂꯣꯏ ꯑꯩꯁꯤ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯐꯠꯂꯣꯏꯗ꯭ꯔꯕꯅꯣ ꯏꯃꯥ ꯈꯧꯒꯪꯂꯕ ꯏꯁꯥꯁꯤꯗ ꯂꯥꯏꯁꯦ ꯏꯔꯤꯛ ꯑꯃꯇꯪ ꯐꯪꯗꯨꯅ ꯃꯩꯁꯥ ꯄꯨꯝꯕ ꯅꯦꯝꯊꯔꯛꯄꯗ ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯏꯊꯟꯇ ꯍꯧꯖꯤꯛꯇꯤ ꯈꯪꯖꯔꯛꯂꯦ ꯏꯃꯥ ꯑꯩꯅ ꯏꯃꯧꯕꯨ ꯀꯌꯥꯗ ꯂꯥꯟꯅ ꯂꯧꯕ ꯈꯟꯕ ꯑꯩꯕꯨ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯁꯤ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯏꯃꯥ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯃꯥꯅꯦ ꯑꯩꯗꯤ ꯐꯠꯇꯕꯤꯅꯤ ꯃꯃꯧꯕꯨ ꯑꯣꯠꯄꯤ ꯃꯅꯦꯝ ꯐꯠꯇꯕꯤꯅꯤ ꯍꯥꯏꯔꯒ ꯀꯞꯆꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯦꯊꯕꯤ ꯋꯥꯈꯜ ꯇꯥꯔꯛꯏ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯃꯧ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯑꯄꯪꯕ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯑꯁꯨꯛ ꯐꯕꯤ ꯏꯃꯧ ꯅꯪꯕꯨ ꯂꯥꯏꯔꯕꯤꯅꯤ ꯍꯥꯏꯅ ꯏꯟꯊꯣꯛꯂꯨꯕ ꯑꯩ ꯂꯥꯜꯂꯦ ꯏꯃꯥ ꯂꯥꯜꯂꯦ ꯑꯩ ꯂꯥꯜꯂꯦ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯍꯩꯗꯤꯌꯦ ꯏꯃꯥ ꯂꯥꯜꯂꯦ ꯏꯃꯧ ꯏꯕꯦꯝꯃ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯕꯅꯤꯀꯣ ꯏꯃꯥ ꯃꯅꯦꯝꯒꯤ ꯃꯇꯧ ꯃꯅꯦꯝꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯊꯥꯗꯣꯏ ꯃꯥꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯆꯩ ꯍꯧꯖꯤꯛꯇꯤ ꯃꯅꯦꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯦ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯟꯖꯩ ꯏꯃꯨꯡ ꯑꯁꯤꯗꯤ ꯈꯪꯍꯧꯗꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛ ꯉꯛꯅꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯅꯪꯒꯤꯁꯦ ꯇꯧꯁꯤꯟꯅꯕꯗꯤ ꯅꯠꯇꯦꯀꯣ ꯇꯧꯁꯤꯟꯅꯕ ꯌꯥꯝꯅ ꯃꯥꯟꯈ꯭ꯔꯦ ꯑꯩꯗꯤ ꯍꯩ ꯑꯉꯥꯎꯕꯤꯌꯥ ꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯟꯅꯗꯣꯏꯅꯣ ꯏꯃꯥꯅꯦ ꯇꯧꯁꯤꯟꯅꯗꯦꯀꯣ ꯇꯧꯁꯤꯟꯅꯕꯒ ꯍꯩꯖꯗꯦ ꯑꯗꯨꯅꯦꯕ ꯁꯨꯃꯥꯏꯅ ꯀꯨꯞꯅ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯔꯝꯂꯗꯤ ꯐꯔꯣꯏꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯍꯥꯟꯅ ꯇꯥꯔꯝꯂꯗꯤ ꯏꯅꯝꯃꯁꯨ ꯋꯥꯔꯝꯂꯣꯏ ꯑꯣ ꯍꯧꯖꯤꯛꯇꯤ ꯇꯥꯔꯦꯅꯦ ꯑꯕꯣꯛ ꯁꯥꯕꯤ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯂꯤꯆꯠ ꯑꯗꯨꯃꯥꯏꯅꯗꯤ ꯆꯠꯂꯛꯀꯅꯨꯀꯣ ꯏꯃꯥ ꯆꯠꯂꯣꯏ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯍꯛꯆꯥꯡ ꯀꯩꯁꯦ ꯏꯌꯥꯡ ꯍꯦꯛ ꯌꯥꯡꯉꯤ ꯑꯅꯥꯕ ꯀꯥꯏꯁꯤ ꯄꯨꯛꯐ ꯍꯦꯛ ꯐꯔꯕꯣꯏ ꯅꯤꯡꯉꯤ ꯍꯣ ꯐꯅꯤ ꯅꯍꯥꯟ ꯈꯔ ꯅꯕꯨꯛꯆꯦꯜꯗꯣ ꯐꯠꯇꯕꯒꯤ ꯈꯪꯉꯕ ꯍꯥꯏ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯉꯁꯤꯗꯤꯅꯦ ꯉꯥ ꯑꯗꯨꯝ ꯊꯣꯡꯂꯒ ꯆꯥꯁꯤ ꯏꯃꯥꯅꯦ ꯆꯥꯛ ꯂꯥꯝꯃꯤ ꯏꯕꯨꯡꯉꯣ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯉꯥ ꯂꯩꯔꯨꯁꯣ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯍꯦꯛꯇ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯁꯤ ꯍꯣꯏ ꯑꯩ ꯂꯩꯔꯨꯒꯦ ꯏꯃꯧꯇꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯣꯏꯅ ꯍꯔꯥꯎꯅꯔꯦ ꯊꯥꯗꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯀꯦꯊꯕꯤꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯏꯪꯅ ꯂꯩꯔꯤ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨꯃꯛ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯏꯃꯨꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯅꯕꯒꯤ ꯂꯩꯅꯝꯅ ꯄꯤꯛ ꯍꯦꯛ ꯊꯟꯈꯤꯔꯝꯃꯤ